video je asidi asingwedi serau nu mine thagat bobi serau te thagat chego ado mite serau nu sida nga thoba leine atopdagi tilakpa koi ti thongba de irolba sida iromba je sida keno ne koi kobi ga lu yo mane yosai iromba sida kitang yauri yan yan je kitang yauri sina moi tilakpa nga thongune kona ba de salad so leire adagi somdana gravy se leire the ma'am how I okay charaga tia so je am ku wi go chai open how it nga mừng đi không rồi không ngay rồi hậu đi rồi
Cái gà hổ này
ꯍꯩꯊꯔꯅꯤ cùng đi cởi áo em anh nằm nè ꯃꯊꯪꯁꯤꯗ ꯃꯨꯛꯕꯥꯡꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯆꯥꯕ ꯂꯣꯏꯔꯦ ꯏꯔꯣꯝꯕꯗꯤ ꯈꯔ ꯂꯩꯔꯝꯃꯦ ꯁꯂꯥꯗ ꯈꯔꯒ ꯑꯇꯩꯗꯤ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔꯦ ꯍꯥꯎꯔꯦ ꯉꯥ ꯊꯣꯡꯕꯅꯦ ꯑꯗꯣ ꯉꯥꯁꯦ ꯀꯣꯕꯤ ꯂꯩꯅꯦ ꯑꯂꯨꯅꯦ ꯉꯥꯗꯨꯒ ꯇꯧꯔꯒ ꯊꯣꯡꯕꯅꯦꯕ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯃꯣꯔꯣꯛꯁꯨ ꯁꯥꯕꯅꯦ ꯂꯣꯏꯔꯦ ꯎꯃꯣꯔꯣꯛꯀ ꯁꯂꯥꯗꯇꯤ ꯎꯃꯣꯔꯣꯛ ꯆꯥꯁꯤꯜꯂꯨꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯀꯩ ꯊꯥꯒꯠꯂꯛꯀꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ